ngasi phong tungan manipuri sifong sing amasum thokiba thawdo wathok singdagi maruebi ipau sing mayam na thamjagi anbada naharul gi thawdang pauksi digi khungasaraga final hearing satabawkhre hawkiba sai english singani ga mapan gi july 19 da Khwairamband keithel da Nungthil pobopta sumkham Sanjit Babina ni police commando na sasinabu khuthonabagi thawdok ta hatkhiba thawdok ka mari leidana CBI ni satharakhiba investigation ga mari leidana ngasidagi session judge Imphal East ta final hearing satabawkhre ngasigi hearing asigi arebe numita CBI gi muhut sinduna PP na Rabina amasum Sanjit fake encounter leikidabani habigi investigation report sing evidence ka loinana file torakhi atopa pamanamo Section 144 gi makara athingba thamkhre hayang March 13 gi hauna pangthokadoriba Board of Secondary Education Manipur na lawba HSLC exam asiga mari leidana Thobal District Magistrate na district adugi examination center taragani pan gi akoibida CRPC gi section chamagani phugu mari gi subsection 2 gi makada athingba thamkhre Thobal District Magistrate Subha Singha na issue tokhiba order amagi matungina Parikya niyam sumna shanti oina free and fair oina pangthoknaba section thorang oina athingba hukum asi thamkhibani loinana examination center singi OC singdasu pangbiaba mateng sing pangani order sigi matungina examination center gi akoiba meter samagi area miyoi manga amadi masidagi hena punba mi sibi yabu khusu khulai amadi nongmain singba puduna satok sin tawbi yaroi Harib order si hayang March 13 gi April 3 phawa ayuk pung 9 dagi Nungthil pung 1 phawa sanagani swairi amaromdana communal thokpa yaba mong da Facebook da comment pipiruba miyema jail yokre lamdam asida leidiba tungan ba phurup singi marakta communal thuan ba yaba mong da social media oiriba Facebook ki kanglima paw ko ba page amada thagalakpa post da comment piruba kangpokpi district ki bopi khajangdagi Mang how hawkip allies how new say kungatret apokpa hemlun hawkipu Judicial Magistrate First Class Imphal West 1 Judicial Custody Remand Pibadagi Equis Asin Jail Yokre Hairiba Miyosigi Cookie Kips Kawa Facebook user ID Amadigi Purup Amabu Hunmadanatana Tawai Ushitabaguloinana Shawunana ba comment oina Tagalapagidama Imphal Police Station and Garang Equis Asibu Fortipani Police na fogalakpa investigation aduga mari leidana hairibadi Equis asina Facebook da thagalakpa comment adu lamdamasiki tungan purup singi marakta communal thuon ba yabagi masak sing yauri asigumba matam kuina nungsi sanana laminari ba purup masil gi marakta pamdaba thakdok thoktana bagidama police na su moto da FIR launch tawduna Cookie Kips hariba Facebook user ID asigi mari makong sing thigalakibani Police na satharakpa investigation aduga mari leidana Equis asibu ngarang pharaba matung maangna sizinaramba mobile phone yauna seizure item mari police na sistokhe tawkhre police na satharakpa investigation aduga mari leidana Equis asibu wang sathaba matamda Equis asina khumlakhibadi thasi gi taraga nithoi gi numidang pung 12 makhairom daba duwaida kangleima paw ko Facebook ki page amada Equis asina gari da leiba HRD Academy Mayagi Asan Bayum Amada Leiduna Hariba Post Asi Takalakibani Post Asina Lamdamasida Nungsi Sanana Amata Oina Laminari Pur Masil Gimarakta Palm the Tau to Onanaba Masak Sing Oirakpani Hainasu Police Nahiri Taudo Duga Mari Lainana Police Na Equis Asibu Makatana Police Custody Remand Lautanaba Lampilda Labor Judicial Magistrate First Class Imphal West 1 Ngasiputuraki Police na nirakpa remand aduga mari lainana AAP na lankhalakpa submission sing adu court na taraba matung Equis asi judicial custody remand pibadigi ngasi jail yaukhibani haidene su pausna makatana phongdorakli makasa tharak poina sana leba pauksi dige to paukhrana lamai thaba thingnaba lokhalakpa lenga ki akhanaba khongthang MR gi personal sing ahan boina sing the patrolling sat paukre Lainga ke athing ba thawoidana miyoi kyana maning tamna Manipur gi umang singda lamai thabagi thawdok toisilakpa mayukna bagi damak Manipur lenga akhanaba thorang kya lokhatkre akhanaba thorang asigi makara MR gi personal sing lamai thabagi phanana ba ahan boina sing the patrolling sat pahonkre lamdam asigi sing sang parengda nongma kangdana lamai thaduna sing mai sing kokthokpa sina mausagi khal sauna akaiba pirakpa loinana ising phangdabagi awaba kya mayuknarakliba si yenglaga se minister nongthongbam biren gi pokta amatungina ngasidagi hauraga state security force ki personal sing manak nakpa sing sang pareng singda patrolling sat paukibani
ngasi ani suba MR gi personal singna langol singi napomda food patrolling satpaga loinana singda leramba angang singda maikhetna singwa yaubra haina sik tokhi hari amaromda tare suba Manipur Rifles ki personal singna su haingang da leiba ibudo merging singi singsang parengda food patrolling satuna lamai sakpa thingna thabak sing lokhat paukre hari Khongtang sigi matang na phangwa pawda hai lamdam sigi singsang pareng singna sakangdaba singna lamai thabagi thabak leptana satarakpa sida Manipur Police Forest Department amasum Manipur Fire Service ki personal singna sangsinduna mai muthatpa yauna singi akoibadu khundariba miyamda loudspeaker sizinaduna lamai thaba thingnaba khongtang kya lakhotuna lakhi Chief Minister Nungthil Biren gi miyeng makhada singda lamai thaba thingnaba makal maka kya gi khongtang sing lakhotuna lakli adumainama lamai thaba gi thabak sing leptana sathaduna lakhi hairi amaromda Manipur gi mapam kya gi lamai thaba da sienaba miyoi sing yauna lamlaki sahat pa miyoi kya police amasum forest ki kambuna fagat ki balekre lenga sina sangsilakpo akhanaba khongtang amada Chief Minister Nungthil Biren gi pokta amutungina Manipur Police ki Director General gi miyeng makhada ngasidagi state asigi tungan State Force ki unit singna singsang parengda food patrolling satuna lamai thabagi thabak thingnaba khongtang si lokholak ba horakpane haidi hiramasiga mari lainana anisuba MR gi makok thongba officer amaga wari sanabada hai ngasidigi haudun anisuba MR personal singna langol singi singsang pareng oiriba sairau singi range da food patrolling satuna lamai thaba thingnaba khongtang lakhorki Hayengsu makhatana unit asigi personal singna banner paiduna miyam lamai thadana proposal sing sandokani haina sphongdokhi ari atopa paw manamo Manipur Staff Selection Commission mathau tahonana ba Congress na taksinkre Manipur lengakna Manipur Staff Selection Commission Act 2022 semduna group CMSU D employees commission asigi kuthangda lawgan haina phongdokrabasu haujuk phawba commission asi mathau tahonana leiri Loinana Group CMD amasung D posting department na launa bohona duna leiri Staff Selection Commission asi athupa matamda mathau tahondrabadi loge thabak sing lokhot kani haina Congress na phongdokre Congress office na pawgi mi phamamda Manipur Pradesh Congress Committee gi wang MD Rabi Khan hai Manipur lengakna Manipur Staff Selection Commission Act 2022 amasung Manipur Staff Selection Commission Rules 2022 semdana gazette notification asing thokhiba lekre Kumza English singaniga kungani thoi gi August ki taraga turukta gazette notification thokraba Manipur State Selection Commission Act 2022 amasum sahi edugi September 2022 da gazette notification thoktuna phongkraba Manipur Staff Selection Commission Rules 2022 asigi makhar lengana grade C amasum D gi posting lobigi thabak Commission gi kuthang na tawgani haina phongdokhiba lekhi magna makhatana hai Commission asigi chairman amasum members sing hapina ba Congress Party na lenga ka takna duna lakpaga loidana handakta loishin ki ba Manipur Legislative Assembly mifamda Congress ki senior member K Mega Sandra na pukhatuna hauju phaw ba haptana leidiba Commission gi chairman amasum members sing hapina ba amasum group C amasum D posting si Commission asigi kuthang lobina ba taksinduna lakpani Adumainama Commission asigi kuthangna lawbagi muhutta Langana Education is Health Police amasum Fire Service ki Group C amasum D ki posting Department oina lawna bohonari Thabak sing asi lawbada Commission gi kuthangda lawdabagi dama Chief Secretary da hawkiba sahi gi December thada legal notice thakiba lekre Manipur gumba thabak phangdabagi problem yamna wangba lamdam amada matawasumna thabak lawba sina thabak thiribna harul singi wakhalda laingangna thabak lawba tarabadi sel yaudrabadi thabak phangloi habigi akiba natragana singnaba adumak phagol heki Staff Selection Commission na semlabasu lainga sina staff sing hapning momongda haplabadi Manipur gi laibak thiboigini NBRN na lulusingba lainga asida Congress na piriba suggestion sing asi opposition gi wani haiduna khenaba miyeng thambigano Miyam gi mot silaga miyam gi khudong sadaba si ko onanaba sangsilakpa khongthang na haina lengana lawiyo Congress na phongdok li wafam si opposition gi wafam ni haina khanbigano masi miyam gi mot silaga phongdok wafam ni haina khanbiyo Congress na miyam gi mot silaga phongdok wafam na lengakna tabi daba haibisi yamna lebak thibini hausik leidiba lenga sita miyam na makhoi gi oiba wafam phongdokpada aki phawba lei Madupuna madu yenglaga miyamna makhoi gi aningba pamadu phongdok luraga phagani pungani kibana Congress pu phongdok hanba kya leiri miyamna lenga ki mitna kong oigada ba wafam sing phongdok pada leiri ba ki bes ko onana ba hona ba sangi haina magna makhata ki lenga asina Manipur State Selection Commission Act 2022 siamla ba masum masiga mari lena ba rules sing siam khraba matung office memorandum thoktuna masum gazette notification thokraba phawda lenga paire matik mayai leiri haibigi matagumna miyamgi phangpham thokpa hak matna bohona ba silebak thibina ki
ꯃꯥꯡ ꯍꯥꯏ ꯂꯩꯉꯥꯛ ꯑꯁꯤꯗ ꯃꯁꯥꯅ ꯁꯦꯝꯖꯕ ꯀꯃꯤꯁꯟ ꯑꯃꯕꯨ ꯀꯔꯤꯒꯤꯗꯃꯛ ꯃꯊꯧ ꯇꯧꯍꯟꯗꯅ ꯊꯝꯕꯅꯣ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯃꯁꯨꯡ ꯃꯦꯝꯕꯔꯁꯤꯡ ꯍꯥꯞꯄꯤꯗꯨꯅ ꯒ꯭ꯔꯨꯞ ꯁꯤ ꯑꯃꯁꯨꯡ ꯗꯤꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯂꯧꯅꯕ ꯂꯩꯉꯥꯛꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯍꯟꯅꯤꯡꯉꯤ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯆꯠꯊꯕ ꯅꯠꯇꯅ ꯒ꯭ꯔꯨꯞ ꯁꯤ ꯑꯃꯁꯨꯡ ꯗꯤꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯁꯤ ꯂꯧꯅꯕꯒꯤ ꯊꯕꯛ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯔꯕꯤ ꯈꯥꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯅ ꯃꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯗ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯂꯣꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯊꯕꯛ ꯂꯧꯈꯠꯅꯕ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯃꯥꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ NRC ꯆꯠꯅꯍꯜꯂꯨ ꯍꯥꯏꯅ MUꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯂꯤꯡꯗꯨꯅ ꯑꯃꯗꯤ NRC ꯆꯠꯅꯍꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯣꯒꯤ ꯋꯥꯡꯃꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯎ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯁ ꯃꯨꯁꯨꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯒꯦꯠꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯕ ꯃꯇꯝꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯩꯕ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠꯗ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯄꯨꯜꯂꯕ ꯃꯇꯨꯡ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒꯦꯠ ꯇꯝꯅ ꯈꯣꯜꯂꯥꯎ ꯀꯌꯥꯃꯔꯨꯝ ꯂꯥꯎꯗꯨꯅ ꯑꯃꯗꯤ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥꯃꯔꯨꯝ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯒꯦꯠ ꯍꯦꯛ ꯌꯧꯕꯒ NRC ꯆꯠꯅꯍꯜꯂꯨ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯈꯨꯠꯇꯒꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯜꯂꯨ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎ ꯀꯌꯥꯃꯔꯨꯝ ꯂꯥꯎꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯅ ꯋꯥ ꯉꯥꯡꯂꯗꯨꯅ ꯃꯨꯁꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯣꯛꯁꯝ ꯁꯣꯅꯥꯃꯅꯤꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ NRC ꯆꯠꯅꯍꯟꯕꯤꯌꯨ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯌꯥꯝꯅ ꯆꯝꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯇꯣꯞ ꯀꯌꯥꯃꯔꯨꯝ ꯆꯪꯁꯤꯟꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯝꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡ ꯃꯨꯠꯈꯤꯅꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯤꯁꯥꯡꯁꯤꯟꯅ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯃꯍꯧꯁꯥꯒꯤ ꯍꯦꯟꯒꯠꯐꯝ ꯊꯣꯛꯄ ꯆꯥꯡꯗꯒꯤ ꯁꯔꯨꯛ ꯀꯌꯥ ꯊꯣꯛꯅ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯃ꯭ꯌꯥꯟꯃꯥꯔꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗꯒꯤ ꯃꯤꯇꯣꯞ ꯀꯌꯥꯃꯔꯨꯝ ꯆꯪꯁꯤꯟꯗꯨꯅ ꯈꯨꯟꯗꯥꯁꯤꯜꯂꯝꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯀꯌꯥꯃꯔꯨꯝ ꯏꯇꯠ ꯇꯠꯇꯅ ꯐꯪꯂꯤ ꯍꯥꯏꯔꯤꯕ ꯂꯣꯒꯤ ꯋꯥꯡꯃꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯁꯨ ꯆꯤꯡꯒꯤ ꯎꯃꯪ ꯋꯥꯃꯪꯗ ꯃꯌꯨꯝ ꯃꯀꯩ ꯁꯥꯖꯤꯟꯗꯨꯅ ꯈꯨꯟꯗꯥꯁꯤꯜꯂꯛꯄ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯄꯣꯄꯤ ꯊꯥꯕ ꯎꯃꯪ ꯀꯣꯛꯊꯣꯛꯄꯒꯤ ꯊꯧꯑꯣꯡ ꯀꯌꯥꯃꯔꯨꯝꯁꯨ ꯆꯠꯊꯔꯛꯂꯤ ꯑꯁꯨꯝꯅ ꯂꯤꯁꯥꯡꯁꯤꯟꯅ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯆꯥꯎꯅ ꯁꯤꯡꯅꯔꯛꯄ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯁꯨ ꯑꯣꯏꯔꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ NRC ꯆꯠꯅꯍꯟꯅꯕ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯕꯗ ꯅꯠꯇꯅ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯕ ꯑꯣꯏꯅ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅꯠꯇꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯅꯕ ꯂꯣ ꯗ꯭ꯔꯥꯐ ꯇꯧꯔꯦ TH ꯕꯁꯟꯇꯀꯨꯃꯥꯔ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅꯠꯇꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯑꯣꯏꯁꯤꯡ ꯆꯩꯔꯥꯛ ꯄꯤꯅꯕ ꯂꯩꯉꯥꯛꯅ ꯂꯣ ꯗ꯭ꯔꯥꯐ ꯇꯧꯔꯦ ꯍꯥꯏꯅ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯑꯈꯤꯜ ꯚꯥꯔꯇꯤꯌꯥ ꯕꯤꯗ꯭ꯌꯥꯔꯊꯤ ꯄꯔꯤꯁꯠ ABVP ꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯏꯟ इंटर स्टेट्स लिविंग SEIL नेशनल इंटीग्रेशन टूर 2023 सरुक यारुबा लमदम सिगी माइरोइसिंग ओइबा खोंगसर अदु सरुक यारुबगी मतांगदा वखलोन फोंगदोकनबगी थोरमदा मिनिस्टर बसंत कुमारना फोंदोखिबनि सिंगजमai अकामपात लैबा NEIL IT दा पांथोखिबा थौरम अदुदा मिनिस्टरना मखा तारादुन हाय माइरोइसिंगबु चंगेंग तौरिबसि मार्क यामना फंगबा तानाबा नते मखोइना खंगजबा हाइजबसिंग अदु पुक्सेलसिंगना इबा ngambra हाइबदि येंगमनि माइरोइसिंगना नतबा पंबै सिजनदुना एग्जाम थाबदा मतेंग पांगबा मियोइसिंगबु चैराक पिनबा लो ड्राफ्ट तौरे लो सि बिल ओइना असेंबलीदा पुथोक्तुना एग्जामदा नतबा पंबै सिजनबदा मतेंग पांगबा मियोइ खुदिमा पेनल प्रोविजन हापतुना जेल थंगनि माना मखा ताना हाय माइरोइ ओइबगी पुंसीदा संगेंग तौबगी तंजा खुदिमक्ता अरान पंबै सिजनबा बिरबदि मतिक चाबा मियोइ ओइहनबा ngamloi एग्जाम हाइबसि मार्क फंगबा तानाबदुनति एग्जाम मार्क यामना फंगबदा माइरोइ पुथोकपदगिदि स्टेट असि करमना सकोरनबा याय हाइबा पोरम थीबा ngamba पुक्सेल सिंगबा ममा लेबाक नुंगसिबा माइरोइ मसिंग यामना पुथोकपना हेन फै स्टेट असि प्राइमरी रेस्पोंसिबिलिटी लवा मियोय अमा ओइना एग्जाम दा अरान पंबै सिजनबा मुथत पाइबसि यामना मथौ ताइ मरम अदुना अरान पंबै सिजनबा तंबीबा मियोय खुदिमा चैराक पीबसि अतोप स्टेट खरा दाउख्रे मसी अखोगी स्टेट असिदसु लो असि असेंबलीदा पुथोक्तुना खन्नरगा अथुबा मतमना थबक ओइना पैखलगनि हयेंदगी हौगदोरिबा बोसिंना लौबा HSLC गी एग्जाम गी बताना पल्लदुना हाय एग्जाम गी वांगसे खुदिंगमक पुलिस स्टेशन सिनगनि हाइरिबा एग्जाम गी वांगसे सिंग पुलिस स्टेशन दगी लौखटपदगी स्कूल यौबा फाव लीकेज ओइदनबा वीडियो कवरेज लौगनि लोइनना पांथोकदोरिबा एग्जाम असिदा माहिरोइसिंगना पुकनिंग नुंगनांगबा अकीबा थौतुना सरुक यादुना तुंगी लंबीदा माइ पाक ओइना बखोनसि हाइना ये प्रपोजल पिखि इंडिया दा लेमिनरिबा मिपुंग खुदिंगमकि मफमदा अमत ओइबगी वखलोन सगदहनबदा
amana amagi satnabi khangba mathau tai mahairoi oibagi punchita education haibasi lairiki isam sama theory du khangba duna thajaba sakat hanbadi ngamloi angang singi phirep sagat pada practical oina uthokpana hena mathau tai mahairoi singbu ABBP na siliba SEIL turasi tasingna thagat ningai ni haike haina spouse na makatana sa phongdorakli makasa tharak poina to papawm huyelan pawde ke lokho sarkar na myam na thamjage Assembly constituency humpu de semgat kadabi ecotourism destination sing se minister na thawa yauzarabusu MLA sing na thin thabadagi sunatagi AC mapan khaktadagi hena loisin mangamdre Dr. Khaidem Athawa kumja English sing ani ga kundagi na kunga mathoida none da pangthokiba World Tourism Day gi thorama ma de minister nongthomam berena Manipur gi lairiba Assembly constituency humpu makta development of ecotourism destination gi miyeng makha ecotourism destinations amamam semganabagi wapam laukthokrabasu hauzik phawbud apun assembly constituency sing asigi manungdagi supnatagi assembly constituency mapan khaktada ecotourism destination sing mapung phana lusin bangamlaga wat hawribi AC yankhai gamma thoigi oinati ecotourism destination sing semga sagat lusinle haibigi sub report sing mari leinaba AC sing asigi MLA singna status report pirakpa leramdre Manipur gi Assembly constituency humpumak ecotourism destination amamam semgatpana sumnatagi mapamadu tourism gi miyeng singsinpham oibatanatana yengbada phajaba hailai gi mathakta uwana singo thajinduna kaitharakliba mausagi phibam kalhawbada khajikta oirabasu mating oinabagi panamda chief minister na hawdokhiba ecotourism destination sing sangwatbagi thabak singa mari leinana Pauksi asin akhanana lainga ki tourism department gi director Waikhom Ibohal gu unaduna wari sanarubuda mahna hai Se Minister N. Beren yamna thawai yauna ruling amadi opposition haina thidana Manipur gi Assembly constituency humpumakta ecotourism destination amamam semgatnabagi wapam thamkiba sigi wakhalondi AC edu leiriba miyoi singi gathering place ama oiduna mapam adu leiriba ahal oiraba amadi naha singna ngak potha jab yana bagi fajaba mapam amamam semgatuna makoigi lifestyle asobo ohoma mapuraknabagi panamda pakhatkiba state yueva project amani loinana AC duda mapalamdagi miyoising laklabasu mifam pangthokpa yaba amadi sana thaknaba polamsingsu phangba mafam amu oihanabagidama paikhatpani project asi kumja English ngani ga kundagi na kunga mathogi financial year dagi hauraduna apunba senpam lupa lak yankhai gi project ni lupa lak yankhai sigi manuna tourism department gi mekedi lupa lak kuntra dugo lupa lak kunamana AC singa dugi leiriba MLA singi local area development fund dagi kaithokadabani project asigi dama AC humphumaki hoina tourism department gi mekedi di kumja English ngani ga kunga mathogi March thada puna lupa crore taragani pani fund release tokre project asi mai pangna paikhanabagi dama district ki oina deputy commissioner singi miyeng makha da leiriba district rural development agency DRDA da work agency oina piraga thabak tohali ecotourism destination sengmat kadori mafamadu district ki leiriba DC sing amadi AC sing adugi MLA sing aduga khanaraba matungda tourism destination adu lepi madugi matungda field verification tawraga DC sing na tourism department report thari tourism department amuk government thagalaba matungda approve tawraga aroiba phidep loraba matung DC na chairman oiraga committee ama CM laga project asigi thabak paikhat pahui Hairiba development of ecotourism destination asi hauju phawigi oina pasu AC da tabungkhok awang lekai da leiba ipa loya lakpa ima Nungthil leima sekmai AC gi khurkhul makha maning sabak konthaujam AC gi oina Khwairamband uyung makhong thawal AC gi oina nongangkhong saban habi kenel makhalampa saikot AC gi oina tuibong SDO complex kholmun village mau AC gi oina asupi punanmai tadubi AC gi oina Ihori of Mapungdong village Kangpokpi AC gi oina Kangpokpi ward number 6 tennis court complex ka mayuk na ba madi sugunu AC gi oina wangu hariba Assembly constituency mapanasi gi oina di development of ecotourism destination gi thabak thoram sing mapung phana loiraduna sangana bagi thorang tabu loire habigi report laire what hawribi AC sing asida development of ecotourism destination gi status kari lairi haba Khangan bira o haina mari lenaba district ki DC singda toina tourism department gi mekedi gi reminder thari development of ecotourism destination sengmat pigi thaba sida heng thariba asigi khwaidigi chawba maram ama haiba taragadi project site yamna toina huangba si somani
loina MLA hongkiba sina sumara mamoiri adumapu AC ayambagi verification loire AC khara khakta ngaire verification tawdaba AC singda development of ecotourism destination sangwat pagi thabak kana sathari se minister na su project asi atubu matna lushna na advice tawri project asi tourism gi lairiba commissioner na lusingba tourism department gi director yawba committee aman su monitoring tawri hauji committee asina su hiramasi gi matang na mipam mapangthok na bohonari development of ecotourism destination sangwat pagi mapam area si ekar ani saw mapam sing sana ba haibani adubu mapam leitragadi yamdrabad ekar ma phawgi lamda sana ba honabani Impal gi area sing da ekar ani saw mapam di laira dan ekar ma phawgi lam thina ba honabada awaba mani adumapu apang mapam yenglaga sana bi impal manung honari Assembly constituency singi MLA sing na thawai amuk hena yobi raglabadi project asi athubu matam na luishin ngamgani habi thajbal lei haina su maana makata na pauksi asi da phungdurakli makasa tharakpo ina to papawmana Bihar gi mahairoi nupi masa ama hostel kada masa matum da sijaramle Bihar gi Rajasthan mahitam duna leibi masagi sei taragani palom surabi mahairoi ama maana leiriba hostel gi kamanung na masa matum da sijaramle haina police gi makedi gi phungdurakli Police ki report matung ina masa matum da sijakrabi nupi masa asigi maming Shembul Parvin kawi medicals entrance sargyanab gi domak sem sadun lairibani hauki balewa ko namita victim gi mama mapa na mako hostel adu dagi atop mafam amada hongduk na gi tamak lakhi mama mapa na hostel yorap matam na victim asi thauri yanun siram khibani mak sahi amarongi mamangda kota da leiba coaching institute asi da tamna gi damak lakhibani haidi Amarom the victim asiki apopana phongdo khibada makhoi masanu PS angang oiringai digi hauna lairik thawai yauna horakhi lairik te thawai yaurabasu exam gi matamda mark ka hena wangna phangma ngamdabagi problem amadi adumak thoktuna lakhi mark wangna phanglaktaba matamda masanu pi okhal nungaitana leibi yamna toina thinakhi mama mapa moina hiram asigi matangna okhal ka hena khanjindanaba yamna toina poktak pi duna lakhibani adumenamak maki masanu pina masa matumda seasonaba phirep lorong ki basidi singnaba pui haireni su pausna palakli makasa tharak poina pongna pham pausi dige to pamarueba paukrana state asigi district ayamada nongsu ba hore lakliba pung kunya mari gi manungda akha arawa madi akan manungsit ka loinana nongsu ra ba yai haina warning tawri matam kuina nong tadabana maram oiraga state asida ikangi awaba mayumnaraga lakhiba dunga sidigi district ayamada nong taba hobaga loinana awaba kharadi koklagani haina lamdam asigi miyam sor hondoknare amaromda the Indian Meteorological Department of Manipur yauna awang nongpoki state singda lakliba pung nifugani pan gi manungda akan manong lai nungsit amadi akha araw loinana nongsugani maramaduna miyamna section na sem saraga leinana ba orange warning pirakli ngasi state asigi district ayamada nongsukre ICAR na pirakwa rainfall data gi matungina ngasi lampen part Imphal West ta nong takibagi sang asi millimeter 0.6 oki adu orkhul gi oina millimeter 2.2 dagi sang nong takhi hari Directorate of Environments and Climate Change na piba daily weathers report ki matungina ngasi numidang wairam pung taruk phaw da Bisnupur district ta millimeter 0.2 Susampur millimeter 1.2 Imphal East millimeter 0.4 Imphal West millimeter 0.8 Kaksing da millimeter 0.6 Noneda millimeter 0.2 Senapati da millimeter 2.4 Tamenglong da millimeter 3.6 Tengnoupal millimeter 2 Urkhul da millimeter 0.2 gi sang nong takhi haidi Urkhul gi mafam khara Imphal East ki panga gi mafam khara madi Imphal West ki Langol ki area da len kana takhi habi report phangi len tabadu na maram oiraga labuk amasung ingkhol dal hauba manama sikya amanga ta thokan khre ngasi IMD Indian Meteorological Department maru oina awang nungpoki state sing Manipur Assam Meghalaya Nagaland Mizoram amasum Tripura da lakadoriba pung nifugani pan haibadi Mars taraka phawba sida akha arawa madi akan manong lei nungsit ka loinana nong tagani haina region asida leidiba miyamna section na sem saraga leinana ba orange alert lapthukri IMD gi report adu gi matungina Bay of Bengal gi kha nongpok lom nong puba nongsin leba sigi nongpok thangba saruki maya madi nongpok amasum awang nongpok ki maikai romda humjilakpa asiga leba sigi low pressure leidiba mafam asida thengnabada maram oiraga lakadoriba pung nifugani pana sida parksana region asida nonglai ka loinana akha araw loinana nongsurba yai maya oirapkan ma nongsuba loinana akha araw madi nungsut ki sang asi pung da kilometer kunthra dagi na nifu pawa sub Himalayas West Bengal Sikkim amasum North East India da Mars taraga mapan pawa sitlabi yai amaramda
India Meteorological Department की गुवाहाटी दा लैबा Regional Meteorological Center फोंगबा अखनबा Weather Bulletins की रिपोर्ट अमगी मतुंगिना Hayeng March Tarakatar Usida Manipur, Nagaland, Mizoram, Amasum Tripura, Nongkra Subudi Maya Wirapkanba, Nong Surabiye. Nonglay Nungshit Yauna Akarao Mapkonkrada, Tolabiye. Hideba Piba Mashimak, Matangi Numit, Mars Tarakatet, Power the Moksatabiye. Aduga, Mars Tarakanipanamism Tarakamapanadi, Atapa Nongdi Horaga, Maya Wirapkan, Nong Surabiya Hedi. Regional Meteorological Center Guwahati na state asigi district ki oina piba weather warning ki matungin hayeng March taragaturug asi Tamenglong, Senapati, Imphal East, Jiribam, Sandel amasung Susampuda nonglay nungsit ki loina na akakaraw tawani. Sandel district ki oina di akan manonglay nungsit ki loina na nungsit ki sanga si pung na kilometer kuntrada ki na nifu ki sanga silabiya hedi. Adama ku Imphal West Thawbal Kaksing Tenopal district ki oina di March taragampapan pauba warning laiti haina piri haina su pausin makata na fungdorakli. Hausi ko ina di miyang pao sa sumatang sa lusinjarage ama sa miyang pun anaw ba update ngayon si